Image PAODAM yang tapi tu sungguh tang kuan orang teramuk sebelum nana kurum jari, luinana ngasih merupakan pau pijari. Ngasih Parliament ki budget session yang disebut tangkta Union Finance Minister Manipur ki budget putokre MP Lesya masana zauna kabo Valley bu Manipur amuk handokan naba Parliament ta taksin kre. Shutdown na maram orga port chai puba gari sing national highway sing da panduna lairi. Massive hatchery and freshwater ichthyology and sustainable aquaculture laboratory ngasi Manipur ki governor Ajay Kumar Bhalana inaugural taukhri. Loinana Class 12 exam question paper leak oibagi watok the senaba oza ahom ngasi jail da thajin kre. Hauzik mapung pau lobi resi. Parliament ki budget session gi ani subat tangkak ngasi dagi hokre. Ngasi Union Finance Minister Nirmala Sitharaman Manipur ki budget chu puthok tuna house ki table da khanana ba thamkre. Hokiba February mapanda and Birena Chief Minister from the resign hek tau kibadagi February traum dagi Manipur president rule sanaduna lakibani ngasidagi horga April mari power satagadoriba Parliament ki budget session nasida ing listing ani sumna kunmanga kuntro ki voting on demands for grants yauna appropriation bill ga mari lainaba kaya ni masi matakta financial business banking laws amendment bill, the coastal shipping bill 2024, the Immigration and Foreigners Bill 2025 amadi the Railways Amendment Bill yauna legislation kaya khanagani hairi ngasi Lok Sabha gi mifam hek hobaga sarang na bathok padagi mifam ase matam hak yaithok kiba matung amuk hanna sathaki loinana Rajya Sabha gi oina mifam hek hobadagi sarang na batholak padagi operation kangbu house dagi walkout tawki. Ngasidagi hoduna sathariba Parliament ki session da Cabo Valley bu Manipur amuk handok khanaba MP sana zauna Parliament taksin khrei Cabo Valley bu Myanmar na Manipur da amuk handok naba thabak sing lokhot payawa sing yengsin biu amadi pandun laiba compensation gi senpham Myanmar na state natraga union government da pihalu haina Manipuri ningthau Rajya Sabha gi MP sana zauba laisem na taksin khrei ngasi pham kiba Parliament mifam gi 0 hour gi matamda MP ningthau sana zauna Cabo Valley gi wafam ase puthok pukhaladuna hai kumja lising am chamapan yakai humdo gi March ahumda India gi Prime Minister Oramba Pandit Jawaharlal Nehru na matamdu gi mark phammanaba Myanmar gi Prime Minister Unu ga loinana Manipur da mifam ama pangthok laba matungda Cabo Valley bu Myanmar da khudol loina pithoki matam amada Burma haina khangnaramba Myanmar da pithokiba Cabo Valley ase square kilometer lising kungani thoi sani ge tararom paksoi valley asi aduki matik pathok laiba amadi lehau phaba mafam amani matam amada mafam asi anganba kumja lising amaga chamri yankhai edi maning edi da maning makha tamna ningthau panba leibak ama oina palamba Manipuri saruk ama oirami Cabo Valley bu Myanmar da pithokiba adu Manipur gi puwari da khwaidagi laibak thiba numit ama oike maramdi thawang adu sathakhiba matamda Indian Parliament natraga state lenga ki ayaba amata lokhiba leite haike makha tadana phono kibada Jawaharlal Nehru kumja lising sanipan kungataruk ki Treaty of Yandabu gi leiriba sana kangon sin ikai khumnakhide kumja lising sanipan kuntra mari gi Cabo Valley agreement ki matung ina Cabo Valley gi compensation oina Myanmar na matamdugi Manipur gi ningthau Gambhir Singh hada tha khudingi sika sangma gi senpham piba haina yanakibani hariba senpham adu kumja lising samapan nipumapan pawadi Myanmar na Manipur da thiraklamkhi loinana kumja lising samapan nipumapan da Manipur na India da tinkraba matung da compensation gi senpham adu kumja lising samapan yakai humdoi adwai pawadi India government da piraklamkhi puwari gi wari singbul sing amatta nainaramdara Nehru na pithokraba Cabo Valley asibu Myanmar da pithokhibani puwari gi chawraba asoiba asina maram oraga Manipur miyamna Nehru amadi mahaki party Congress bu kedonungda ngakpiro haibu wapam thambaga loinana Myanmar na Cabo Valley bu Manipur da amuk handoknaba
oithokpa yaba thabak-sing yeksinbiu amadi panduna leiriba compensation gi senpham state natraga union government da makhatana thialu haina MP Sanajauna India government ki puning singsinke. Bishnupur district ki manung sanba wangu sabal laikaida Bishnupur commando BSF ki A170 battalion ki team 2nd Mahar regiment amadi Kumbi police ki team na ngasi operation sathabada miyamdagi sel khaibda senaba KYKL ki cadre ani fare ngasi wangu sabal laikaida ki farba KYKL ki cadre ani adudi wangu sabul mayai laikaidagi Pukhrambam Bimol Singha Elais Inaubi sahi kuntraga mapan apokpa pi Koijamba Singh amadi wangu sabal makha laikaidagi Athokpam Surchandra Elais Khaba Elais Ravichandra sahi nipunithoi apokpa Ibutombi kawi makhoi ani dagi mobile phone ani Aadhaar card sing phambangamle pharba mioi amadi Polam Kumbi police station sinakre hairi nakalamuramda ngasi numungdawaram pung marirom tabda SP Bishnupur gi Pauktak makhada Nipan Su battalion CRPF 56 RAF Sothe CDO Bishnupur gi apunba kanguna Bishnupur police station na konba tongan mafam singda flag march amadi area domination sathakre ngasi flag march amadi area domination sathakhiba mafam singdi Ningthau Khong bazar dagi horaga Ningthau Khong kha mamang ward number 6 ward number 7 ward number 10 ward number 4 ni thihumagi thabak adu nungdaram pung manga ga minute kun da loisin ke hairi Union Home Minister Amit Shahana Manipur ki National Highway yauna lairiba lambi sing free movement yahalagani haina lauthok khrabasu highway sing yauna Chursampur Senapati amadi More gi lambi sing free waina sathok sasin yadran lairi pot puba gari sing cookies sing na lauthok ki shut down maram orga kaithan manbi da panduna lairi pot chei puba gari sing kaithan manbi da escort leitabana maram orga panduna lerekpa ngasiga thana numit humni sujilak lei gari sing panduna leibagi pau phangbadagi mafam aduda aikoi gi paumina chatlubada tha asigi nipandagi hoduna lamdam asigi miyamna highway sing yauna lambi singda free movement ya halagani haina lenga thorang tawduna chatkhiba khongsat adubu kuki singna akanba mongda athingba thamlak khibaga loinana security force singa mukna bada mioi ama leikhidaba amadi kayaman asopan nangkhiba adugi mayokta Kuki Jo Council na total shutdown lauthokkhibadagi satpa yadana leirakpani haiba khangba ngamki mafam adu leiramba driver amana phongdorokpada tha asigi nipanda Tamilongda BSNL gi Polam Singh panduna puduna satgadabani adubu numit aduda Kuki Singna athingba thambadagi wathok ama lakpana maram oiraga satpa yadaduna pallaga leirakpani ngarang satgadabasu numaijing ni haiduna leirakle ngasi satgadabana Satnaba ngaidun lerek pasu police ki maki dagi hojik phawgi oina escort leitabgi wafam phongdrokpana karamba matamda satkani haiba ngamdre mal yauna maram oiraga yumda hanbasu khudong sadabna mafam asida authority na satpa yagani haiba numit adu phawwa ngaidun leibat tari haiba wafam thamlakhi hojik kethel manbida mal yawba amadi yawdaba potchei puba gari chamrom panduna leiri haike Massive hatchery and freshwater ecology and sustainable aquaculture laboratory ngasi Manipuri Governor Ajay Kumar Bhalana inaugural tawkre Manipur University Kanchipur amadi ICAR Central Institute of Coldwater Fisheries Research CICFR Bhimtal na Sindra Manipur University Auditorium da pangthokiba inaugural tawbagi thoram aduda Manipuri Governor Ajay Kumar Bhala ICAR New Delhi ki Fisheries Science ki Deputy Director General Dr. Jai Krishna Jena National Fisheries Development Board NFDB Hyderabad ki Chief Executive Dr. Vijay Kumar Behera ICAR Central Institute of Coldwater Fisheries Research Bhimtal ki Director Dr. Pramod Kumar Pandey amadi Manipur University ki Vice Chancellor Professor N Lokendra na athoiba mithunglen sing oina saruk yakhibaga loinana Zoology Department ki Maheroi Singna puthokpa polam kaya amadi ama puthokna exhibition stall amasu hangdokna utki university asigi faculty member da natna district khuding maktagi farmer kaya laktuna thoram adu saruk yakhi thoram adu gi saruk ama oina district ahum dagi farmer ahum khangatuna certificate pidani kai khumnaba
utpada natana university asina tawkiba thabak thoram singi photo yawba sahi calendar amadi larik amasu fonki inaugural tawbagi thoram aduga mari lainana governor Ajay Kumar Bhalana phongdorpada nga haibasi aikoi India gi communities kaya gi culture tradition livelihood amadi nat ki oba laison tinson kaya da sinadun lakli Manipur natana northeast farmer kaya tholk tuna nga puthokpagi sang nomagi hengalaglabasu nga gi awat pa kaya ama leibana mapan lamdagi pusilakpa nga kaya seasonary loinana lamdam masigi nga mi singna thengnari ba infrastructure gi awat pa nga marang kaina puthokpa ngamdaba amadi puthokliba nga sing matam chana market ta yonba ngamdabagi awaba kaya thengnabadagi nga mi sing puning sontaba amasu oirakli amadi India gi Prime Minister Narendra Modi na nga mi sing gi damakta economic growth ta natana nga gi pothok marang kaina puthokna economic growth lehenaba launch tawkiba Pradhan Mantri Matsya Sampara Yojana scheme asigi khudong saba sing asi farmers sing da natana PhD tawduna entrepreneurship oiningba mairoi sing na su scheme asigi matangda mayek sing na khangdoktuna startup tawnaba honabiu haina foundokki see that these things are kept properly. So this newly inaugurated hatchery here at Manipur University is a beacon of hope and progress. It will not only support conservation but also contribute to ecotourism and sports fisheries. Additionally, it will serve as a center for research, training and demonstration. I'm sure our farmers and our people in the catchment areas will be benefited. District Administration Kaksingi Paktang Makhada District Health Society DHS Sinduna NTCP National Tobacco Control Program Amadi Kotpa Cigarettes and Other Tobacco Products Act 2023 gi matang da nomi oiba training cum orientation program ama ngasi Kaksing Municipal Council conference on da pangthokre thorum da NTCP DHS Kaksingi District Nodal Officer Dr. Takhelambam Julon Sangai Youth Tobacco Free Educational Center Educational Organization gi co-founder amadi president su oiba SLCC NTCP gi member Premjit Thoksom Food Safety Officer Sogajam Surendro na tongan ba topic sing da wangang ke ngasigi training cum orientation program aduda medical food safety police amadi education department ki official nifurom na saru yakhibaga loinana participants sing da Kotpa Act 2023 gi salan book sing su yenthoki MMS Genius Academy Kaksing Khunjai Lekai gi annual sports meet cum prize distribution 2024 ngasi March 10 da hodokre numit mari ni sumen sathagraba thormasi hodokpada school asigi principal Khetrimem Ranjan amadi atay akhang ahi kaya su saruk yakhi sports meet asi mairo sing na tor selam matung athoi baleng bir pasing na maira sukhatuna amadi mairo sing na wasak lodna hodokhe thorungi manung sana house mari na saruk yaduna March parsu satke Amrom deso Victoria High School Kaksing gisu kunmarak suba saigi sports met ngasi school gi president Thoksom Nimai amadi principal Sogajam Manihan hodokre mairoi singna tor sendo na hodokhiba sports asi numit mari ni chathagani amadi tongan ba sports discipline singda sangam dagani hairi District Administration Thawal Sindra Thasi ki train thoigi ayuk pung trama thoidagi hauruga relief camp da leiba mioi sing saba polam sing yonan bagi nom gi oiba sales event ama DC Thawal complex da leiba counting hall pangthok lagani miamna saruk yabiduna inmate singi mateng pangbiu haina DC Thawal Ahanthem Subas Singhana phongdorakli wafam asing asi DC Thawal gi office da pangthokpa paumi singa unabagi mifam amada Mang Ponokibani, Mang Makata, and High Kumjali singing a Sumna Kurumdogi, May Humdagi, Lambda Masida, talk with Iranga Sina Maram Orega, Tawal District, Relief Camp, Ahum, More, Ahumda, More, Sarsampur, Napat, Sungun Singba, Mapam Singdagi, Mioika, Relief Camp, Singda, Sangapam, Loduna Lady, Makoigi, Hingunabagi Pambai, Ama, Winabagi Pandamda, District Administration, Tawana, Tongan training Kaya Piduna Lakli, training sing Asigi, Mahi Waina.
relief camp ahum asida leiba ima event sing amadi essential sing na saba tongan tongan ba polam sing miam da yonan bagi damakta sales event si pangthok kadori bani sales event asida plastic na saba polam sing candle lei mora kauna gi polam sing office ki file pension pauses mobile bank na sing ba polam sing miam da phangal lagani yausang gi mangoina relief camp ta leiba miam gi mateng pangbo oina pangthok kadori ba sales event asida nabdam asigi miam na lakpiduna pot chai sing leibiu amadi makhoi gi hingnana bagi pambai pimina si haina dc thawal na miam da apple tawrikli the pencil hamna ba pause the mobile hamna ba ekoi gi bag mayam si puthok chagani sida thawal da leiba koi gi idp sing sibu nungsi biraga district asida leibiriba mioi puna mangna lakpiraga makoina sariba pochai sing sibu amamom tang leibiraga makhoi pu thona hapisi haiduna district administration thawal gi site gi mayamda appeal taw Council of Higher Secondary Education Manipur lauduna pangthok liba Higher Secondary Exam 2025 asibu kangon sumna pangthok hanabagi pandamda kosem chairman ti ojit na lusingba kosem gi official team na tongan ba exam center singi phibam haktheng na yengsin khre exam asigi ngasi pangthok khiba mathematics psychology amadi music hariba subject asibu kangon sumna pangthok hanabagi pandamda lilong sajing da leiba regional college mang imphal da leiba Parvati College and Tomso Higher Secondary amadi Wangwai Higher Secondary School na singba exam center singsu yengsin ki Kosem ki secretary KS Asikumar na lusingba atopa team amana new second da leiba Anand Singh Academy Lamlong Higher Secondary amadi Khundrak Pam da leiba Naurem Birhari College da Sathakiba exam gi phibam yengsin ki Kosem ki counselor of examination or join lusing Mamanasu, Bishnupur District ki Manung Sanba, Bishnupur Higher Secondary School, Moirang Multipurpose Higher Secondary School, Amadi, Oinam Higher Secondary School da exam nintina pangthok libra haina yengsin ki yengsin khongchat aduda exam center sing asida nintina exam pangthok lamba thengnar ki hairi amromda Kangpokpi Churchampur amadi Tengnopol yauna singi district singi oinasu nodal officers singna kosem da pirakpa report ki matung ina ngasi pangthok kiba exam asida thoidokpa pamdaba thodok amata yaudana yamna ingna tapna pangthokhi hairi Council of Higher Secondary Education Manipur loba class 12 exam gi question paper leak oibagi wathokta mapungoina senabadagi maralda cyber crime police na fakiba Paradise English School Thawalda hangba exam center gi SO OC amadi SI oiba waza ahummak nasi jail thajin khre jail leukhraba waza ahummadagi adudi wangjim da leiba YK College gi Economics Department da assistant professor su oiba aduga Paradise English School gi exam center asigi supervisor officers oiba Thawal district ki Thawal Khetri lekai dagi Khangembam Arundas Sahi Humpu Apokpa Laikhidraba KS Birsandra exam center asigi officer in charge OC oiba aduga school asigina biology gi waza oiba Thawal district ki Khongjom Bazar dagi sapam Sivdatta Sahi Kuntraga manga apokpa S Manibabu amadi exam center asida supervising invigilator SI oiba aduga school asidana biology gi waza oiba Imphal East district ki Yaripok Turihal Laisram Laikai dagi Laisram province Sahi Kuntraga mathoi apokpa L Jaduminini haibu waza ahum asi cyber crime police na wathok asige mari lenana pharba matungda tha asigi nipanda jail yaukraba Paradise English School gi waza ani eduna haidrokpagi matung inna tha asigi manga da phakibani loina ngasi phawa police remand lauthaduna thijilaba matung ngasi CJM Imphal West court puthoklaba matung judge na waza ahum asibu jail da lainaba yathang pirakhibani hairi panba yabadi tha asigi ahum da pangthokhiba exam asigi question paper adu exam hogadaba minute kungani thoirom watlingaida WhatsApp group kharada viral oirakpadagi mohrelup deshamamadi sukna council da paw pirakpadagi kosem na cyber crime police da wakatpadagi hojik phawa da chenaba oja manga phakibani loinana hojiksu case asibu cyber crime police na makhata na kan thinduna chenaba khuningmak phagatnaba honaribani hairi separate administration gi matang da tha sigi haukiba tang amada
न्यू दिल्ली की जंतर मंतर कुकी सिंगना सत्थकिबा प्रोटेस्ट मनुंगदा नेशनल मीडिया की पाउमी अमदा सिनिंग्रा हालुरा हाइना अकन वाफम ngang saknuba कुकी स्टूडेंट्स ऑर्गेनाइजेशन दिल्ली की प्रेसिडेंट पाउजा खुब गुइते की मथक्ता दिल्ली पुलिस ना FIR अमा पानख्रे लोइना ngasi ayuk pung 10 फावगी मनुंगदा कर्तव्य फाट पुलिस स्टेशन दा गलाकनबा खंगनख्रे लोइना महाकी मथक्ता भारतीय न्याय संथिता BNS की सेक्शन 223 क्लोज A मखादा FIR पांडुना लाकनबा खंगनखिबनी करिगुंबा लाक्त्रबदी तोंगान तोंगान सेक्शन सिंगी मखादा फागनी हाइना कर्तव्य पथ पुलिस स्टेशन की नोटिस अदुना मखा तारी Manipur University की डिपार्टमेंट ऑफ फिजिकल एजुकेशन एंड स्पोर्ट्स साइंस की एसोसिएट प्रोफेसर डॉक्टर M नोडियासान इवा एक्सरसाइज मॉडल ऑफ योगिक एंड जनरल कंपैरेटिव स्टडी हाइना मिंगथोनबा लाइक अमंग असे मणिपुर यूनिवर्सिटी की VC कमिटी रूम दा फोंख्रे थोरम अदुदा मणिपुर यूनिवर्सिटी की वाइस चांसलर प्रोफेसर एन लोकेंद्र धनमंजुरी यूनिवर्सिटी की हाना की VC प्रोफेसर एन राजमोहन स्कूल ऑफ एजुकेशन की देन प्रोफेसर एन प्रोफेसर डॉक्टर प्रेमलता मैस्नाम मणिपुर यूनिवर्सिटी की स्कूल ऑफ लाइफ साइंसेस के देन प्रोफेसर देवानंद सिंह निथौजम मणिपुर यूनिवर्सिटी के हानगी देन ऑफ स्टूडेंट्स वेलफेयर प्रोफेसर RK हेमा कुमार सिंह ऑल मणिपुर कॉलमनिस्ट यूनियन की सेक्रेटरी सौग्राकफम भुवन सिंह अमदे ngasi phongleba larik asigi aibana singba yauna tongan tonganba mioi kya saru yaki thorongga mari lenana wangloi singna haikibada ngasi phongleba larik asina mairoi sing yauna mifam khuding makta chauna kana piragani haiba da haiman bathokloi hauski matamda aikoi khuding makna nomagi numitta yoga towa haksang sajel towagi tangai phadaba hena directly haiki Sagol tongba makha laikai dagi kham yaima amadi songtham soba amadi pokso ek anida pokso ek panduna phariba asi maram sade amuk nauna re-investigation tawbiyo haina sagol tongba apunba club amadi maira paibi singna ngasi sagol tongba da wakat mifam bangtokre wakat mifam da saruk yakhibi sagol tongba mai laikai maira paibi gi secretary songtham ongbi tes batina phongdokibada Songtham yaima amadi mahaki macha nipa songtham soba anida angang nupi macha amada rape tawi haiduna maral sirga pokso ek panchin mas yaningde songtham yaima sahi marfurom suraba BP stroke tawduna leiba misakni aduga songtham yaima laikai gi secretary oiba yamna phaba misakni makhoi mara lei leite haibasi aikoina khangadabani police ta ekta taksilaga ek panchinba si yaningde police ta su mahak mara leite haina masana chatsagibani aduga फादुना मथंग मथंग रिमान लौथरगा लैखिबनी मरम मसिना मखोइगी मथक्ता पालिबा पॉक्सो एक असि अमुक नौना री इन्वेस्टिगेशन तौबियो हाइना फोंदोखि इदमदम कनबा अपुनबलुक इकलना लिसांगसिना पांगथोक्तुना लाकपा सजिबु खुदोल तंबा इगी खोंगुल लीबा अमदी खुनाई योखटपे इमा सिंह इकाई खुमनबगी थौरम सही असिगी ओइना सजिबु की 13 पानबा अप्रैल की 13 दा पांगथोकलगनी थौरम असिबु माई पांगना पांगथोकनबा होनबदा लमदम असिगी मियामना चौबु सहयोग की मथौ ताब मरम ओइरगा मियामना मतेंग पांगबि हाइना इकलना फोंदोरकले हिरम असिगी मरी लेना ngasi सेकोंड लेबा इकलगी लोइसंग पांगथोकिबा पाउमी सिंगी मेफम अमदा इकलगी जनरल सेक्रेटरी वहेंगबम luang leimana hai damdam asigi leiminariba singi marakta leinariba maribu henes sesin hanabagi wakhalonda sajibu khudol tamba igi khongul libagi thram asi lup asina leptana pangthrokna lakli loinana lamdam asigi angang manga dagi tadana pokpa mama oibising mama mana piduna lakpa khunai yokhatpi ima sing ikai khumnabagi thoram sahi asigi su oina hariba thoram asiga punna पांथोकनबा थौरांग तौरी हाइबा खुनाई योखटपी इमा सिंह इकाई खुमनबगी थौरम असि जून थादा पांथोक्तुना लाकपनी अदुबु कोरोना लाइसत लाखिबदगी थौरम असि सजिबु खुदोल तंबा इ खोंगुल लीबा गी थौरमगा पुन्ना पांथोक्तुना लाखरे हाइबा थौरम असिदा मणिपुर की वांगमा आसाम त्रिपुरान सिंगबा मफमदगी मियोय कयाना अमदी लमदम असिगी तम अमदी सिंगी मियोय कया अमनसु सरुक यागनी नुमित असिदा
ningol oibisingna lamdam asigi mabung mokpa oibisingda ngamjaba achama khudolsing tambaga loinana lamdam asigi angang manga dagi tadana pokpa mama oibising supung thawat poina sakhangse amadi manasing lathokani loinana numit asida lamdam asigi saknareba saisakpa singna leibak ningba isai na singba lathokani amadi thoram loisinba oina augri hangel songbagi thoramsu pangthokani hairiba thoram asida lamdam asigi miyamna natki eba phijol setuna saruk yaibu hairi mayam ni physical kana si pangthok bagi thona du lejada du lepak miyam na su mating pang angam bat dang ya bidana pegi thoram asim pangthok de hena mapung phana na bagi damakta angam ba chel oiro legi noiro pot oiro adu kudimata angam mating pang biu haidana adu su hajege na tabuni India lengang divide and rule policy tawtuna Manipur yapun bagi saktam thugabi yaroi haina maira paibi yapun balup empal na sinduna Bisnupur district ki manung sanba nithaukhong bazar da ngasi kholaw lawduna khongang kya sangsin khrei Mapal Bisnupur district ki secretary RK Satsi amadi member thoksom Sangita Devi amadi nithaukhong bazar board ima singna khongjang aduda saruk yaduna wakat khongjang aduda khulungak ba phaba yaroi Manipur miyamna nangliba awa ana sing ngasigi lengang na thokan bani me ahumgi irangda lanjena duna relief camp singda leidiba magi horuk pham leiphamda hanjinnaba athubada tawgada bani state terrorism khudakta lepu proxy war tawduna misam miyam hat kanu mioibagi hingbagi phangum thokpa hak mat kanu stop the human rights violence haiba kholau kyasu lauki Santi oina purak lana bagida magta amadi ima singna agoi gi lan pham masida kangong na duna sahi ani hena warang la bamatam sida ima singna pali belenga ga sigi mapamda tongan ba khulau kaya lauduna agoi ase khana gi santi oi ba inna singna leiba manipura do oi han biyo haduna agoi pali belenga ga sigi mapamda agoi apila sidong Lamdam asigi awara tarba miyoi singi damakta saphonglakhiba awaba ana tarba singi marup sing AATM na thabak thorukpa sahi ama mapung pharakpagi ahanbu foundation day thoram ngasi chingmeirong da leiba MBC Church manak pangthokrai thoram aduda senior citizen tongbram thoiba AATM gi chief pukrambam pana thoibi advisor oinam Prabhavati amadi UFO gi general secretary Yendrembam Babulal na athoiba mithung thormapu amadi akhanaba mithung sing oina saruk yakhi thormadu ka mari lenana AATM gi advisor oina Prabhavati na phonu kibada awana tarba miyoi singi damakta angam mateng tawnaduna lamdam asida yaipaba lambi ama laknaba amadi mateng pangnabagi wakhalonda sengkiba lup amani AATM na miyam gi oiba mateng leptana tawduna lakli karamba imung amadi kanabu sothana leidi haiba adu AATM na koina satuna angamba mating tawba asina maru oiba thodang oiduna lakli loinana awana tabasingi marup sing AATM na makhata na lamdam asigi miyamgi angamba mating adumak tawkhigani haina phungloki thoram aduga mari lenana AATM na hek saphonglakpadagi awana tarba imung manung amadi tongan ba mafam singda laukiba thodang sing adugi photo sing miyam utuna saktakpagi khudong sabasu lauke Royal Riders na makhatana mahusagi khal ngakpada amadi lengak na piriba tongan ba khudong sabasing Pangbangam daba mafam singda satuna miyamgi mateng pangkhigani haina Royal Riders ki president RK Tomisrana phongdokhre ngasi Imphal West ki manung sanna leiba maitei langol da pangthokiba Royal Riders saudokpagi traga nipan suba kumon thoromga mari lenana mahakna makhata aduna hai Royal Riders ase lam koiba loinana kasin koya da leiba awaba miyamgi mateng pangnabagi pandamda haudokhibani haujik lamdam asida orekliba irang asigi yenglaga Handaki kumon thoram asi pikna pangthokle Royal Riders na ngasi phawba climate amadi environment yokhatnaba honabada amadi singi kasin koyada ana layengi khudong saba phangdaba mafamda hidak langthak lemna piduna health camp kaya pangthokna lakli lamdam asida
थोकलिबा इरांग असि नेमथरक्लबा मटुंग मखाताना सिंगी कासिन कोयादु सतुना मियामगी टेंगवांग तौखिगनी हाइना फोंदोखि दिल्ली मेट्रो ऐतिहासिक ओइना सिंथाबा यारबा माइकेदा सक्सिलकली चलिबा सहीसिगी लोसिलकपददी सिंगल सिटी अमदा मालेमदा ख्वाइदगी सांगबा मेट्रो सिस्टम नेटवर्क अमा ओइरे हाइना क्लेम तौरिबा किलोमीटर 434 सांगबा न्यूयॉर्क की नेटवर्क असिदगी हेलगनी हजिक दिल्ली मेट्रो की नेटवर्क असे किलोमीटर 434 नि नेटवर्क असिगी अनोबा किलोमीटर 39 सांगबा अमा हांदोकपगा लोइनाना सिंगल सिटी अमदा मालेमदा ख्वाइदगी सांगबा मेट्रो नेटवर्क सिस्टम दिल्ली मेट्रो न ओइरगनी हाइना हाउसिंग एंड अर्बन अफेयर्स मिनिस्टर मनोहर लालना हौकिबा सवाल से निमित्ता फोंदोखरबनी सानबगी पाउदा ऑल मणिपुर फुटबॉल एसोसिएशन अम्फान सिंधुना सही खुदिंगी पांगथोक्तुना लाकपा अंडर 13 बॉयज इंटर क्लब फुटबॉल लीग टूर्नामेंट 2024-25 ngasiदगी हौदोखै ngasi हौदोकपा निमित्ता पब्लिक वर्क्स डिपार्टमेंट के एजुकेटिव इंजीनियर माइपी पौ गोलमई इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन की प्रेसिडेंट डब्ल्यू मोबिसा YCWO हैनु पोपी के प्रेसिडेंट टी श्याम अमदी ऑल मणिपुर फुटबॉल एसोसिएशन की एक्टिंग प्रेसिडेंट DB कोवरना हौदोकी पुन्ना टीम कुनमंगाना सरुक यादुना ग्रुप तरुक थोंगना खाइदोक्तुना सथगदबा टूर्नामेंट असिगी ngasi हौदोकपगी अहानबा मैचता MUFA अमदी नेरोका अनीना अकनबा लंबा तौनदुना सानखिबा मैच अदुदा MUFA ना नेरोकाबु गोल मरी सुनोदा माइथीबा पीखिबगा लोइनाना टूर्नामेंट असिगी हयेंग सानगदबा मैच सिंगदी अहानबा मैचता GRFA अमदी थोई अनीसुबा मैचता SGH अमदी KFA अमसुंग अहुमसुबा मैचतना क्राउ अमदी MIUFC ना लंबा तौनगनी हाइरी हौजिक अरोइबदा मरुवे पाव अमुन पिजरी ngasi पार्लियामेंट की बजट सेशन की अनिसुबा तांकक्ता यूनियन फाइनेंस मिनिस्टर ना मणिपुर की बजट पुथोखरे MP लेसेम बसना जावना कबो वैली बु मणिपुर अमुक हंदोक हन्नबा पार्लियामेंट तक्सिन करे शटडाउन ना मरम ओइरगा पोटचै पुबा गाड़ी सिंग नेशनल हाईवे सिंग दा पंदुना लैरी Mahasir Hatchery and Freshwater Ecology and Sustainable Aquaculture Laboratory ngasi Manipur ki Governor Ajay Kumar Valana inaugural taukrei loinana class 12 exam ki question paper leak oibagi wathok the senaba waja ahum ngasi jail da thajin krai ngasi go inadi image problem sanok se matang se lojere miam amukana khurumjari